ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯑꯟꯖꯂꯤ ꯈꯨꯟꯗꯥꯅ ꯂꯩꯕ ꯑꯟꯖꯂꯤꯅ ꯆꯥꯎ ꯍꯥꯏꯕꯤꯔꯛꯄꯅꯤ ꯄꯥꯛꯅꯝꯒ ꯃꯥꯏꯔꯦꯟ ꯊꯣꯡꯕꯒ ꯆꯥꯔꯣ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯅ ꯄꯥꯐꯣꯔ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯈꯥꯖꯤꯡꯒ ꯃꯥꯏꯔꯦꯟꯒ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯂꯥꯛ ꯊꯕꯤ ꯑꯇꯩ ꯃꯊꯦꯜ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯄꯥꯐꯣꯔ ꯑꯃꯒ ꯑꯗꯨꯅꯤ ꯑꯩ ꯃꯌꯥꯝ ꯑꯩ ꯄꯥꯛꯅꯝ ꯍꯧꯕꯁꯨ ꯍꯩꯇꯦ ꯄꯣꯛꯄꯗꯒꯤ ꯑꯗꯣ ꯑꯟꯖꯂꯤ ꯈꯨꯟꯅ ꯍꯥꯏꯔꯛꯄꯒꯤ ꯑꯁꯨꯝ ꯃꯅꯤꯄꯨꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯧꯕꯗꯣ ꯎꯔꯒ ꯑꯩ ꯑꯁꯨꯝ ꯇꯧꯔꯒ ꯍꯧꯕꯅꯤ ꯑꯗꯨ ꯃꯌꯥꯝꯁꯦ ꯑꯣꯏꯗꯤ ꯑꯣꯏꯔꯦ ꯄꯥꯛꯅꯝꯗ ꯃꯌꯥꯝ ꯌꯥꯝ ꯍꯔꯥꯎꯔꯦ ꯄꯥꯛꯅꯝ ꯑꯣꯏꯕꯁꯦ ꯃꯌꯥꯝ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄ ꯉꯁꯤꯗꯤ ꯑꯩ ꯑꯟꯖꯂꯤꯒꯤ ꯃꯊꯦꯜ ꯆꯥꯖꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯥꯒꯦ ꯇꯧꯕ ꯆꯥꯕ ꯉꯝꯗꯗꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯍꯩꯇꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯩꯔꯦ ꯑꯗꯣ ꯃꯥꯏꯔꯦꯟꯒ ꯈꯥꯖꯤꯡꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯁꯤ ꯄꯥꯛꯅꯝꯁꯤꯃ ꯑꯗꯣ ꯃꯌꯥꯝ ꯃꯣꯔꯣꯛ ꯀꯥꯂꯤꯁꯦ ꯍꯥꯎꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯟꯖꯂꯤꯒꯤ ꯀꯩꯅꯣꯁꯦ ꯑꯁꯤꯒꯤꯁꯦ ꯁꯥꯏꯠꯁꯤꯒ ꯊꯣꯛꯍꯜꯂꯝꯒꯦ ꯃꯌꯥꯝ ꯑꯟꯖꯂꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯟꯖꯂꯤꯁꯨ ꯀꯣꯟꯅ ꯑꯣꯏꯅꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯏꯆꯤꯟ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯀꯣ ꯉꯁꯤꯁꯦ ꯑꯗꯨꯗꯤ ꯐꯥꯔꯁꯇ ꯈꯣꯡꯁꯦ ꯆꯥꯔꯒꯦ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯈꯨꯍꯥꯎ ꯑꯃ ꯂꯥꯏꯔꯤꯛꯇꯤ ꯑꯃꯨꯛ ꯆꯥꯖꯗ꯭ꯔꯤ ꯄꯥꯛꯅꯝ ꯍꯥꯏꯔ ꯉꯁꯤ ꯆꯥꯏꯁꯤꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯨ ꯄꯥꯛꯅꯝꯁꯨ ꯁꯥꯊꯤꯅ ꯆꯥꯅꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯂꯥꯏꯔꯤꯛꯇꯤ ꯑꯍꯥꯟꯕ ꯍꯧꯕꯅꯤ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯏꯔꯦꯟ ꯌꯥꯝ ꯍꯥꯎꯋꯦ ꯄꯥꯛꯅꯝꯗ ꯀꯩꯅꯣ ꯈꯥꯖꯤꯡ ꯍꯥꯞꯄꯁꯤꯁꯨ ꯍꯥꯎꯔꯝꯃꯦ ꯄꯥꯛꯅꯝ ꯆꯥꯕꯅ ꯄꯥꯐꯣꯔ ꯆꯥꯕ ꯁꯝꯃꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ
ꯃꯌꯥꯝ ꯄꯥꯛꯅꯝꯁꯦ ꯌꯥꯝ ꯍꯥꯎꯔꯛꯀꯥꯟ ꯆꯥꯔ ꯄꯥꯐꯣꯔꯁꯤꯗꯤ ꯄꯥꯐꯣꯔ ꯍꯥꯏꯇꯥꯔꯦ ꯆꯥꯛꯂꯨ ꯃꯄꯥꯟ ꯊꯝꯕ ꯀꯨꯏꯃꯟꯕ ꯌꯥꯕ ꯑꯩꯒꯤ ꯂꯥꯁ ꯆꯥꯛꯈꯣꯝ ꯃꯌꯥꯝ ꯃꯌꯥꯝ ꯑꯟꯖꯂꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯊꯦꯜꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩ ꯄꯣꯛꯄꯗꯩꯁꯨ ꯄꯥꯛꯅꯝ ꯍꯧꯖꯗ꯭ꯔꯤ ꯑꯗꯣ ꯑꯟꯖꯂꯤꯅ ꯍꯥꯏꯕꯗꯒꯤ ꯍꯧꯔꯦ ꯑꯗꯣ ꯑꯟꯖꯂꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯟꯖꯂꯤꯒꯤ ꯆꯦꯅꯦꯜꯕꯨꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯊꯦꯡꯛ ꯌꯨ